Hi ma'am, Mami hope na hamo to ma'am we ko no ko yum jere. Kano na hoi na ha jo ai si video adum nam mi ko sim hon jeda. Nam ne dai di sum yang ma sum ai ke du na si ko news local news dai di khoi manipur da lei ba authorized authority yam lei re yam thok re sigum je kitang thok pi ban ni phai kano na si ko news ma'am yang ko dam da amagi samsthan amai kokomina haiba wa tapi raktaba daidi chondagi ama mung tholokpa daidi chondana kano all tribal student union na mung divend dorokpa chuma mayam thokre ko tapta jendagi isai bo ngasi puthokre ngang nahan puthokre yam noi tabda amarom da chamane kaino hai kana tapta jen tana hairiba potosu daidi khoina haikado posisu kano kana nangina sa silbi ije nang chamata nang christian ne na Muslim dusu nangi nang samdo kertalo I adum thoktra ha nang su puba yaro aduna nangi shauning ba nang aina kwai dagi shauning je kaino de human lives human democracy sat palaiba amada India gi democracy sat palaiba amada nangi nang sam kak thatlaga adaidi nangon da threaten tor nomai kapsalaga nang kitang nungai tabagi nomai na kapaga nomai na kapna raga adu tawraga ada tawraga nang noin depend tor je kadai danu nang chu India natro India ki nathi bong chari ne ba noise khangaba adu kitang khallo ba kitang nungai na da bagi ama tawna bagi hoine maitei na schedule caste ta schedule tribe channa ba daidi kano tawna ba ta le ba adi kuki na yaroi all tribal union student mayam sina as maitei na schedule tribe ta nongona gi akhoina kai lowdino nongona gi akhoina kari depend tawdino haiba ani da khamba Sidane bala toise point ai point ama khadang thamjage nakhoi mayam da su ko aina kaino ha kana sarung kaino na mami hope na thamakado po se kaino ha kana aseng bagi de mami hai se adum ura lai ga dawne punsi ji da kama mami hai po se nangi ngasi chaliba mami tari do kadai da tai ha nanga ai ga I je nang christian ha we roi dharma da santor kano kamba Adedi kanoda nang Muslim ne have yaroi khamba nang na sa sai aiju sa sai aiju loina tawrini Hindu ogira Muslim ogira Indian future country have Indian country sin laise si je loina sana ringa tani loina na sai gi momo saram do kangu bokta China gi momo Chinese ki adu oje dukan India dukan me am hangi je Hawaii won ba adedi chana yon ba phang do changna dre ba khamba Sahi tara mari manga dagi China gi pot thingji adu tawji hairaga adu mufam du changaga loina sai China gi pot chaje adu bo akhoi India da sakta umatam da nang chu mangai re kuki community soigira naga community soigira muslim lei che umma akhoi masem ningjen mana dragadi karam mufam da lei do no bo khoi kama nangona chel muslim oigira ama oigira nangona cheli ba nangi na khudang nangi na mai namita cheli ba brain wash kitang tawbiro khangaba khulai pairaga ai ning tamba phangani kuki len phangani haiba pot to di never phangoi adu de nakong season ro kadai ta leini kamai tawni na khangaba adu season ro ko madam du phangane ba khulai paira la lauraga mi hatuga mi mangsam ka ga ado akhoi bukta kaino ha kana akhoi lawai masa tani kaino lawai masa mayam jida nomai kapsan dana ama tawdana nomagi sujara sajaraga noi ga akhoi ga je sumaina link ups ni leise sumaina tinjanna leini nang tongan manate ai tongan manate khamba ichinaw ama khatane ba khamba suron jaron de hominarpa ada governor na su hai ko governor na sumain dawna out of country nang lan honinga nang naril lerega di tholo Manipur da honi howrasi India da howrasi nang maitei masa ngai da tainabagi nangi leiminariban maitei masa ngai da tainabagi nangi wakhan kari no leise sine ba ina kuki communities da amu hangningi je akhoina hangningi je kari marangi no nakhoina maitei communities da nomai kapsalaga mi halaga noi nomai pairabani adu dawrbani adu to ne khama unchanged laitaba unchanged wakhan yaudaba tawge haga India government ki central force khuding mak tawro no in tawning no in pa mi mayam do ha
ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯐꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯗꯤꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁ ꯅꯪꯅ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯅꯪꯅ ꯆꯪꯕ ꯉꯝꯃꯣꯏꯗꯕ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯗꯨꯝ ꯇꯥꯡꯊꯣꯔꯛꯇꯧ ꯂꯩꯔꯝꯅꯦ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯩ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯜꯂꯣꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯦ ꯆꯍꯤ 100-100ꯃꯨꯛ ꯉꯁꯥꯏꯒꯤ ꯇꯨꯝꯃꯝꯕ ꯃꯤ ꯑꯃꯗꯅꯦ ꯁꯟ ꯇꯨꯝꯃꯝꯕꯗꯣ ꯍꯧꯗꯣꯛꯎꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯨꯝꯃꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤꯅꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯅꯨꯡꯉꯥꯏꯔꯒ ꯑꯐꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔ ꯅꯣꯏ ꯍꯧꯗꯣꯛꯑ ꯂꯥꯛꯑꯦ ꯍꯧꯗꯣꯛꯑꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯕꯅꯤꯅ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯈꯟꯕꯤꯔꯣꯕ ꯈꯪꯕ ꯑꯗꯨ ꯈꯟꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯍꯣꯏ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯃꯌꯥꯝ ꯇꯧꯏ ꯅꯣꯏꯗꯒꯤ ꯍꯥꯟꯅ ꯏꯟꯗꯤꯌా ꯒꯃꯦꯟꯗ ꯀꯔꯤꯝ ꯇꯥꯕꯤꯗꯦ ꯀꯔꯤꯝ ꯗꯤꯄꯦꯟ ꯇꯧꯕꯤꯗꯦ ꯀꯔꯝꯕ ꯃꯣꯏꯅ ꯑꯐꯁꯄꯥ ꯂꯧꯊꯣꯛꯈꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯄꯗꯣ ꯐꯤ ꯊꯣꯛꯑꯒ ꯏꯃꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯅꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯩ ꯃꯍꯨꯠꯇ ꯀꯩꯅꯣꯗ ꯃꯣꯔꯦꯗ ꯊꯣꯛꯂꯛꯑꯒ ꯅꯨꯄꯥ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯄꯥꯏꯔ ꯂꯥꯛꯎꯅꯦ ꯌꯦꯡꯉꯁꯤꯅꯦ ꯅꯨꯄꯤ ꯊꯣꯛꯂꯛꯄꯒꯤ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯐꯤ ꯁꯦꯠꯇꯦ ꯑꯗꯨ ꯇꯧꯗꯦꯒꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨꯕ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯑꯩꯉꯣꯟꯗ ꯆꯦꯜꯂꯤꯕ ꯏꯗꯣ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯀꯣꯀꯤꯜꯂꯦꯟ ꯑꯗꯩꯗꯤ ꯍꯣꯝꯂꯦꯟ ꯇꯥꯟꯒꯦ ꯍꯥꯏꯔꯒꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯆꯠꯄꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯔꯤꯁꯇꯦꯟ ꯂꯩꯕ ꯃꯐꯝꯉꯩꯗ ꯆꯠꯄꯤꯔꯣ ꯈꯪꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯃꯩꯇꯩ ꯑꯗꯨꯝ ꯂꯩꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯣꯝꯂꯦꯟ ꯍꯥꯏꯁꯦ ꯅꯪꯅ ꯍꯣꯝꯂꯦꯟ ꯀꯨꯀꯤꯂꯦꯟ ꯇꯜꯂꯤꯁꯦ ꯀꯨꯀꯤꯂꯦꯟꯁꯦ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯅꯅꯦ ꯁꯤꯁꯦ ꯃꯣꯡꯐꯝꯅꯦꯅ ꯃꯌꯥꯝꯒꯤ ꯊꯝꯂꯝꯕ ꯃꯐꯝꯅꯦ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯅꯣꯏ ꯂꯩꯍꯟꯈꯤꯕꯁꯦ ꯈꯪꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯣꯡꯐꯝ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯅꯣꯏꯗꯤ ꯈꯪꯉꯕ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯑꯗꯨꯅ ꯅꯠꯇꯦ ꯑꯩ ꯅꯣꯏꯗ ꯁꯥꯎꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯈꯪꯕ ꯑꯗꯣ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯈꯪꯕ ꯅꯣꯏꯁꯨ ꯈꯪꯕ ꯅꯨꯡꯁꯤꯅꯅ ꯂꯩꯅꯤ ꯑꯃꯠꯇꯒꯤ ꯆꯍꯤ 200-300 ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒ ꯀꯗꯥꯏꯗꯅꯣ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕ ꯄꯣꯠꯁꯦ ꯃꯥꯡꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦꯅꯦ ꯏꯝꯐꯥꯜ ꯆꯠꯁꯤ ꯑꯗꯩꯗꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯈꯔꯅ ꯑꯗꯩꯗꯤ ꯀꯩꯅꯣꯗ JNUꯗ ꯑꯗꯩꯗꯨꯗ ꯂꯩꯕ ꯑꯦꯅꯤꯗ ꯀꯩꯗ ꯑꯗꯨ ꯍꯥꯏꯔꯒ ꯄ꯭ꯔꯣꯐꯦꯁꯔ ꯈꯔꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯉꯥꯡꯉꯤꯑꯕ ꯈꯪꯉꯕ ꯉꯥꯡꯕꯁꯦ ꯌꯥꯅꯤꯡꯗꯦꯕ ꯈꯪꯕ ꯑꯃꯔꯣꯝꯗ ꯈꯪꯕ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯅꯣꯏ ꯈꯔꯅꯗꯤ ꯌꯥꯅꯤꯡꯉꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯅ ꯑꯩꯈꯣꯏ ꯂꯋꯥꯏꯗꯒꯤ ꯏꯝꯐꯥꯜꯗ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯏꯝꯐꯥꯜ ꯃꯆꯥꯅ ꯀꯅꯥ ꯎꯁꯤꯠꯀꯦ ꯑꯩꯈꯣꯏꯕꯣ ꯉꯝꯃꯒꯗꯤ ꯏꯝꯐꯥꯜꯗ ꯑꯦꯇꯦꯛ ꯇꯧ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯧꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯦꯟ ꯇꯧꯒꯗꯧꯕ ꯃꯐꯝꯗꯨꯗ ꯅꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯜꯂ ꯂꯩꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧ ꯂꯥꯛꯑꯣ ꯕꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯕꯤꯁꯦꯝꯄꯨꯔ ꯂꯣꯏꯅ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯄꯅꯤ ꯊꯧꯕꯥꯜꯗ ꯑꯗꯩ ꯂꯋꯥꯏꯗ ꯀꯔꯤꯝ ꯀꯣꯝꯊꯣꯛꯇꯦ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯔ ꯂꯩ ꯑꯗꯨꯁꯨ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯕ ꯅꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯥꯜꯂꯣ ꯃꯣꯏ ꯃꯊꯛꯇ ꯇꯥꯜꯂꯣ ꯑꯩ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯆꯦꯜꯂꯤꯕ ꯏꯗꯨꯁꯨ ꯅꯪ ꯃꯅꯤꯄꯨꯔꯒꯤ ꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇꯣ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯎꯔꯒ ꯅꯪꯉꯣꯟꯗ ꯆꯦꯟꯕ ꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯣꯏꯁꯨ ꯈꯪꯉꯕ ꯈꯤꯇꯪ ꯈꯪꯉꯕ ꯑꯩꯁꯨ ꯅꯪ ꯕ꯭ꯔꯍ꯭ꯃꯥꯗꯩ ꯅꯣꯏꯁꯨ ꯕ꯭ꯔꯍ꯭ꯃꯥꯗꯩ ꯄꯣꯛꯂꯛꯄ꯭ꯔꯥ ꯑꯗꯩꯗꯤ ꯀꯗꯥꯏꯗꯩ ꯄꯣꯛꯂꯛꯄꯅꯣꯕ ꯅꯣꯏꯅ ꯄꯥꯝꯃꯤ ꯃꯌꯥꯝꯗꯣ ꯅꯣꯏꯗ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯅꯣꯏꯗ ꯀꯩꯅꯣ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯕ ꯄꯣꯠ ꯐꯥꯎꯗ ꯅꯈꯣꯏꯗ ꯄꯤꯔꯤ ꯅꯈꯣꯏꯗ ꯗꯤꯄꯦꯟ ꯇꯧꯔꯤ ꯈꯪꯉꯕ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯅꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯕꯁꯤꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯈꯪꯕ ꯑꯩꯁꯨ ꯂꯋꯥꯏ ꯃꯆꯥꯅꯤ ꯑꯩꯁꯨ ꯀꯩꯅꯣ ꯑꯃꯅꯤ ꯈꯪꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ ꯑꯩꯈꯣꯏ ꯂꯋꯥꯏ ꯀꯩ ꯐꯪꯒꯦ ꯐꯪꯉꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯒ ꯅꯣꯡꯃꯒꯤ ꯁꯨꯖꯟ ꯅꯣꯝꯖꯔꯒ ꯃꯣꯗꯤ ꯒꯣꯔꯃꯦꯟꯅ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯀꯪꯒ꯭ꯔꯦꯁꯅ ꯀꯩ ꯄꯤꯔꯝꯒꯦ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯦꯅꯤ ꯄꯣꯂꯤꯇꯤꯛꯁ ꯑꯩ ꯍꯥꯏꯔꯛꯀꯦꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯗꯤꯄꯦꯟ ꯇꯧꯕꯤꯔꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯑꯩꯈꯣꯏꯅ ꯁꯨꯖꯟ ꯅꯣꯝꯖꯔꯤꯕ ꯃꯌꯥꯝꯗꯨꯗ ꯗꯤꯄꯦꯟ ꯇꯧꯔꯒꯗꯤ ꯀꯩꯅꯣ ꯂꯩꯗꯣꯏꯕ ꯍꯣꯏ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯣꯟꯂꯤ ꯁꯦꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯀꯣ ꯅꯣꯏ ST ꯆꯤꯡꯅꯤꯡꯉꯒꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯆꯤꯡꯅꯤꯡꯉꯒꯗꯤ ꯅꯣꯏ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯑꯣꯟꯂꯤ ꯀꯃꯦꯟ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯒꯅ ꯏꯁꯇꯦꯇꯁ ꯄꯤꯌꯨ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯈꯪꯉꯕ ꯅꯣꯏꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯔꯅꯤ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯟꯒꯦꯁꯦ ꯈꯪꯉꯕ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯄꯨꯟꯁꯤꯒꯤ ꯅꯪꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯌꯟꯒꯤ ꯈꯪꯉꯕ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯄꯨꯟꯁꯤꯒꯤ ꯅꯣꯡꯃꯒꯤ ꯏꯔꯥꯡ ꯇꯧꯔꯒ ꯂꯩꯔꯅꯤ ꯈꯟꯕ ꯃꯤ ꯈꯔꯅꯅꯦ ꯄꯨꯊꯣꯛꯑꯒꯅꯦ ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯛꯄꯅꯦ ꯑꯗꯨꯅꯤ ꯍꯥꯟꯅ ꯐꯥꯒꯗꯕꯗꯤ ꯑꯗꯨꯅꯤ ꯍꯥꯟꯅ ꯍꯥꯠꯀꯗꯕꯗꯤ ꯈꯪꯕ ꯐꯥꯁꯤ ꯇꯧꯔ ꯍꯥꯠꯀꯗꯕꯅꯦ ꯃꯤ ꯀꯌꯥ ꯁꯤꯔꯦ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯈꯪꯉꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯉꯕ ꯁꯤꯒꯨꯝꯕꯁꯦ
kitang depend tawdi Manipur government da biren sar biren tawri me ama center leije BJP ni amani ko adugo center da du hoji center no wa ngang de kai gino nang na thamoi cha ali je kaino hura lo lowo Manipur da gi Manipur government la ga paisa khai ni khallo la lo bo me amna depend tong ni khallo adu matak da dum lak tam ni hura madu di news da kai da am da haide ka ma ngasi bo hura lo kaino lo kaino noi me am chang na noi me am hona ga leyo ka ba asai Manipur government di kitang da oisu sokhat na ba kitang da oisu congress ki matam da flyover bridge ama sagre Imphal city da adui matung da kai la ke adai road kar national highway gi number 1 gi adu pham ge national highway thinga ga ju thingi ba kangu do adum depend tor kan India government kan mano case da sa to ko gi communities ki kwai di wang ba leader we gi ama we gi kaba kwai de chaw leader we adu matak dum FIR palakani mai mapunsi chupa dum nungai ba ngam sina ka sukana mate nang na communities mayam semaga communities depend tawraga kamta kana mate ngasi leibe India government leije aigi kokomi ni aigi aduni aigi union tribal ni aduni na sidagi loi thokpa depend ngata ne leiri je khamba adu lobudi ko noile pamdre dana adum kaino hinda PR la jo dum ke suga ga nate adum khang ga loi leina do ngata ne PR la noi de kari defect torge noi nu fura lo ba noi na depend torba adai noi na fatta ba thawak tawrudugi natro phangdoi je poto lak pane hena phai na ai wakan dai thamjage mami ho ki wakan da ado mamang de su wa sum ngang lae talle sum talle ado kitang handaki irang sida khoigi leiba belly da leiba adai di khoigi Imphal manung da leiba mikap kha ka sumai mami ka sumai pangam do ma le ai sum han ba kitang pang bana di phara ne asem wei de ku ki sina wa gira ma to ge nangon da se liba I adai nangon da nang na Myanmar dagi nang na popi tha daga so much kano pula nang hayang de dum namma lai ne union territory de yang pakanda dai di world yang ba India government na one support tawreng kallo ne popi tha bagi nang na dai di nang na ma paisa pu thora ga ju khamba khakni ne hayang nang nambi da kane ba khanga ba si po se khanga future kaino na hosita nang na namitta kitang ubagi namitta kitang namai pang bagi nang na popi tharaga adu da pangwa ne ba hayeng kha lerga atopa government amala ka modi langi leiringai di adum nungai ni ko khaba hayeng atopa mu la ga di asum tawga do generation je adum change tawi dana na sa po kanu haiwe aro le sabi on sum le mun nem panu haiwe di sum ai aro ba pan doi ne ba nem pala kan da di nasa por kani nasa du generation do mu yemo generation matung ina dum change so kan nang popi sum thabe ar India government da ko agreement ni le mani ha ro pot adu di yaro ida na ka ba so of difference la kane ko adu do kitang kai ha da Manipur da le ba kuki oigira muslim oigira di naga oigira maitai community so oigira mi bu mina ken oina khan ganu kai no ga sai akhoi ethnics ta ama khatang yauri ba smadi muslim ni madi naga ni madi maitai ni haibagi kenom yauri ba proud you ba hoi kan je mayam taw si mayam lei si adugo manung da tawnari ba antak thoki wirang do kai su communities ka mari leina da ba pot adu maina thuon ba du di nunga ite ba khamba na sai gi pre plan tawraga lakba dai di keno tawraga hana dagi numit ai akoina sum dawa ganda yeng kanda koi service record haidare ko 2-3 days ki mamang jida moise chuti loi lokthol loi chengre ande depend tawre chuti lokthoga ande depend tawrga adu kai no tawduje loi chelaga loi depend tawle ame adu pre plan ne ta lok ku ki len phangbre yengse ade di hoi naga isin no waina matamda naga homeland na tan na chosa kenorom da salaga kare chosam purna sandi chandi anda bu senapati da get out of Getra Nagaland gan welcome to Getra Nagaland gan toromi ko ado hoi akhoi Manipur da sum nungsi chana na sum laiminari ko laiminarpoi matungina noi simu kham ni da chance lo ni na khan gano
ꯆꯥꯟꯁ ꯂꯧꯔꯒꯁꯨ ꯅꯣꯏ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯪꯕꯤꯌꯣꯕ ꯈꯪꯕ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯕꯪꯀꯔ ꯁꯥꯕ ꯂꯦꯞꯄꯨ ꯀꯩꯅꯣ ꯕꯪꯀꯔ ꯍꯥꯏꯁꯦ ꯋꯥꯔ ꯑꯃꯒꯤ ꯗꯤꯄꯦꯟꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯋꯥꯔ ꯑꯃꯒꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯈꯨꯗꯤꯡꯃꯛꯇ ꯎꯠꯇ꯭ꯔꯤꯀꯣ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯈꯪꯍꯟꯗꯕꯤꯗꯁꯨ ꯌꯧꯔꯝꯕ ꯌꯥꯔꯦ ꯈꯪꯕ ꯁꯤ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯔꯣꯏꯕ ꯈꯪꯕ ꯆꯩꯅꯥꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯇꯣꯔꯦꯕ ꯈꯪꯕ ꯑꯁꯦꯡꯕꯩꯗꯤ ꯈꯪꯕ ꯑꯗꯨꯅ ꯈꯤꯇꯪ ꯍꯜꯂꯣ ꯈꯤꯇꯪ ꯃꯥꯏ ꯂꯩꯕꯤꯌꯨ ꯀꯩꯅꯣꯗ ꯂꯝꯀꯥꯡꯗ ꯂꯦꯞꯄꯒ ꯍꯨꯋꯥꯅ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇ ꯇꯥꯂꯤꯕꯥꯟꯗ ꯀꯩꯅꯣꯗ ꯀꯩꯅꯣꯒꯤ ISISIꯒꯤ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ ꯌꯦꯡꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕ ꯃꯤꯉꯩꯁꯤꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯑꯦꯕ ꯁꯨꯝ ꯈꯪꯕ ISISꯀꯤ ꯇꯥꯏꯞꯇ ꯂꯥꯎꯕꯁꯦ ꯁꯨꯡꯂꯥꯎ ꯂꯥꯎꯕꯤꯔꯅꯨ ꯈꯪꯕ ꯅꯪꯅ ꯇꯧꯅꯤꯡꯉꯤꯗꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯇ ꯇꯧꯔꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯈꯪꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯀꯔꯝꯕ ꯃꯐꯝꯗ ꯑꯣꯟꯊꯣꯔꯛꯀꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯇ ꯇꯥꯏꯅꯕꯤꯔꯨꯔꯅꯨ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯇꯥꯏꯅꯗꯣꯏꯅꯣ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯇ ꯀꯔꯤ ꯄꯋꯥꯔ ꯂꯩꯒꯦ ꯁꯤꯗꯤ ꯑꯦꯟ ꯕꯤꯔꯦꯟ ꯆꯞꯊꯨ ꯊꯨꯅ ꯍꯥꯏꯕꯒꯤ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦꯕ ꯅꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯟꯕꯤꯔꯛꯑꯣꯕ ꯅꯣꯏꯅ ꯈꯪꯕ ꯑꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯄꯣꯂꯤꯇꯤꯛꯁꯇꯤ ꯑꯗꯨꯝ ꯁꯥꯟꯅꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯪꯅ ꯍꯣꯏ ꯅꯣꯏꯅ ꯉꯁꯤꯐꯥꯎ ꯄꯨꯟꯁꯤꯗ ꯅꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯌꯥꯎꯗ꯭ꯔꯤ ꯑꯃ ꯇꯧꯔꯛꯄ ꯌꯥꯎꯗ꯭ꯔꯤ ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯍꯣꯏ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠꯅꯤ ꯈꯟꯅꯕ ꯍꯧꯕꯁꯨ ꯅꯣꯏꯗ ꯀꯩꯁꯨ ꯍꯧꯔꯣꯏ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯍꯟꯗꯛꯇꯒꯤ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯦꯅꯤꯊꯤꯡꯁ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯅꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯣ ꯀꯝꯃꯨꯅꯤꯇꯤꯁ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯦꯛꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯃꯃꯤ ꯍꯣꯞꯁꯅ ꯑꯗꯣ ꯃꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯈꯨꯠꯇ ꯆꯦꯜꯂꯤꯕ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯀꯣꯛꯇ ꯆꯦꯜꯂꯤꯕ ꯏꯁꯦ ꯑꯃꯈꯛꯇꯅꯤ ꯉꯛꯁꯝ ꯀꯛꯑꯗꯤ ꯏ ꯑꯉꯥꯡꯕ ꯑꯗꯨꯝ ꯐꯪꯒꯅꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯏꯟꯗꯤꯌꯥꯗꯕꯨ ꯈꯟꯗ꯭ꯔꯤꯕ ꯅꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯈꯪꯕ ꯏꯟꯗꯤꯌꯥ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝ ꯃꯨꯁꯂꯤꯝ ꯂꯩꯔꯤꯕ ꯑꯗꯩ ꯍꯤꯟꯗꯨ ꯂꯩꯔꯤꯕ ꯅꯦꯄꯥꯂꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯈꯜꯂꯝꯃꯤꯕ ꯋꯥꯈꯟꯁꯤꯗꯤ ꯀꯔꯝꯕ ꯋꯥꯈꯟꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯂꯝ ꯄꯥꯝꯕ ꯃꯁꯥꯒꯤ ꯗꯤꯄꯦꯟ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦꯕ ꯈꯪꯕ ꯍꯟꯗꯛ ꯑꯩꯅ ꯅ꯭ꯌꯨꯁ ꯌꯦꯡꯕ ꯀꯥꯟꯗ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯈꯪꯕ ꯁꯤꯒꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯕꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯇ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯥꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯟꯃꯥꯏꯒ꯭ꯔꯦꯟ ꯃꯌꯥꯝ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯁꯤ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯕ ꯄꯣꯠꯇꯤ ꯑꯃꯠꯇ ꯂꯩꯇꯦꯕ ꯈꯪꯕ ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯅꯁꯥꯒꯤ ꯗꯤꯄꯦꯟ ꯇꯧꯅꯤꯡꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯆꯥꯛ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯆꯦꯡ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯕ ꯑꯗꯩꯗꯤ ꯊꯥꯎ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯕ ꯑꯗꯨꯐꯥꯎꯗ ꯅꯣꯏ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯒꯗꯤ ꯅꯁꯥꯅ ꯊꯣꯛꯂꯛꯑꯒ ꯐꯣꯡꯉꯒ ꯍꯥꯏꯔꯣ ꯆꯦꯡ ꯇꯥꯡꯉꯦ ꯑꯗꯩꯗꯤ ꯊꯥꯎ ꯇꯥꯡꯉꯦ ꯀꯔꯤ ꯃꯐꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯊꯝꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯪꯕ ꯅꯣꯏꯒꯤ ꯅꯊꯛꯇ ꯈꯪꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯕꯤꯔꯣ ꯀꯦꯁ ꯇꯧꯁꯜꯂꯣ ꯑꯃ ꯇꯧꯁꯜꯂꯣ ꯈꯪꯕ ꯑꯗꯨ ꯑꯝꯇ ꯇꯧꯕꯤꯌꯨ ꯂꯥꯛꯑꯣꯕꯈꯪꯕ ꯑꯩ ꯑꯃꯒꯤ ꯋꯥ ꯉꯥꯡꯕꯗꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁꯇ ꯗꯤꯄꯦꯟ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯃꯗ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯅꯤ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯦꯜꯂꯤꯕ ꯏ ꯃꯅꯨꯡꯗꯨ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯆꯤꯡꯗ ꯂꯧ ꯎꯅꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯥꯠꯇꯣꯛꯅꯔꯒ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯔꯒ ꯚꯤꯂꯦꯖ ꯗꯤꯐꯦꯟꯅ ꯑꯗꯨ ꯍꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯑꯗꯨ ꯇꯧꯔꯤꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯁꯨꯝ ꯍꯣꯏ ꯈꯨꯠꯂꯥꯏꯕ ꯍꯥꯏꯕ ꯀꯅꯥꯅೋ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥꯏꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯝꯃꯤ ꯑꯗꯩꯗꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯥꯁꯇ ꯅꯣꯏ ꯐꯔꯣꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯝ ꯄꯤꯖꯔꯒ ꯊꯝꯃꯒ ꯅꯨꯡꯉꯥꯏꯕꯗꯣ ꯀꯩꯁꯨ ꯐꯪꯉꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯨꯡꯉꯥꯏꯕꯗꯣ ꯀꯩꯁꯨ ꯐꯪꯉꯣꯏ ꯅꯣꯏ ꯅꯊꯛꯇ ꯆꯥꯁꯤꯜꯂꯛꯀꯅꯤ ꯁꯣꯝꯗꯒꯤ ꯊꯛꯀꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗꯣ ꯈꯪꯕꯤꯌꯣꯕ ꯅꯣꯏꯁꯨ ꯈꯪꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯁꯦꯟ ꯍꯥꯠꯅꯔꯒ ꯑꯗꯩꯗꯤ ꯀꯨꯀꯤ ꯃꯆꯥꯒ ꯃꯩꯇꯩ ꯃꯆꯥꯒ ꯅꯥꯒꯥ ꯃꯆꯥꯒ ꯃꯨꯁꯂꯤꯝ ꯃꯆꯥ ꯍꯥꯠꯅꯔꯒ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯑꯐꯕ ꯄꯣꯔꯛꯀꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯗꯤꯄꯦꯟ ꯇꯧꯖꯔꯤ ꯈꯪꯕ ꯑꯗꯨꯅ ꯃꯌꯥꯝ
ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯋꯥꯈꯜ ꯇꯥꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇꯕꯨꯗꯤ ꯑꯃꯅꯤ ꯁꯨꯝ ꯁꯟꯇꯣꯔꯛꯏ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯃꯣꯏꯅ ꯆꯨꯝꯕꯩꯗ ꯑꯗꯨꯅ UN ꯌꯧꯕꯒꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯨꯝꯕ ꯋꯥꯍꯩꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯑꯣꯏꯕ ꯏꯁꯨꯅꯤ ꯁꯤꯗ ꯅꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯈꯔꯁꯨ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯄꯨꯟꯁꯤꯗ ꯎꯔꯝꯗꯕꯁꯨ ꯌꯥꯏ ꯃꯗꯨꯗ ꯐꯝꯃꯝꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯂꯩꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯗꯤꯄꯦꯟ ꯇꯧꯕꯁꯤ ꯀꯩꯅꯣ ꯍꯥꯏꯒꯅ ꯉꯁꯥꯏꯒꯤ ꯗꯦꯜꯂꯤꯗ ꯏꯁꯇ꯭ꯔꯤꯛꯂꯤ ꯑꯣꯏꯕ ꯗꯤꯄꯦꯟ ꯑꯃꯁꯨ ꯇꯧꯔꯤ ꯀꯩꯁꯨ ꯇꯧꯅꯒꯗꯧꯕ ꯅꯠꯇꯦ ꯁꯤ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯧꯔꯦ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯍꯣꯝꯂꯦꯟ ꯇꯥꯅꯤꯡꯉꯒꯗꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯥꯅꯤꯡꯉꯒꯗꯤ ꯃꯦꯖꯣꯔꯥꯝ ꯆꯠꯂ ꯇꯥꯟꯕꯤꯔꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯅꯌꯨꯝꯅ ꯀꯩ ꯁꯥꯕꯤꯔꯣ ꯁꯥꯔ ꯃꯇꯝꯗ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯑꯗꯨꯗ PM ꯄꯤꯔꯀꯥꯟꯗ ꯑꯗꯨ ꯅꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯅꯅꯤ ꯍꯟꯗꯛ ꯐ꯭ꯔꯥꯟꯁꯇ ꯍꯧꯖꯤꯛ ꯅꯣꯏꯅ ꯐ꯭ꯔꯥꯟꯁꯇ ꯆꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯀꯥꯟꯅ ꯃꯣꯗꯤꯁꯦ ꯍꯥꯏꯗ꯭ꯔꯥ ꯐ꯭ꯔꯥꯟꯁꯇꯒꯤ ꯃꯥꯅ ꯍꯟꯗꯛ ꯐ꯭ꯔꯥꯟꯁꯇ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯃꯥꯏ ꯁꯤꯇꯤ ꯃꯅꯨꯡ ꯊꯣꯛꯇ꯭ꯔꯒꯁꯨ ꯕꯣꯠ ꯁꯥꯏꯠꯇ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯒꯅ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯑꯃ ꯊꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯍꯥꯏꯅ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝꯅ ꯃꯥꯏ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯔꯛꯄ ꯃꯥꯒꯤ ꯁꯔꯀꯥꯔ ꯃꯊꯛꯇ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯆꯠꯂꯒ ꯊꯦꯡꯅꯔꯨꯕꯅꯤ ꯑꯗꯨꯒ PM ꯃꯣꯗꯤ ꯋꯥ ꯉꯥꯡꯗꯦ ꯑꯗꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯒꯅꯨ ꯀꯩꯅꯣ ꯍꯥꯏꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯗꯤꯄꯦꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯅ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯒ ꯀꯩ ꯏ ꯁꯥꯒꯠꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯃꯤ ꯍꯣꯞꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯊꯝꯖꯒꯦꯕꯀꯣ ꯃꯌꯥꯝꯗ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯊꯪꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯨꯛ ꯄꯨꯔꯛꯀꯦ ꯑꯐꯕ ꯗꯤꯄꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯀꯩꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏꯒꯤ ꯅ꯭ꯌꯨꯁ ꯌꯦꯡꯕꯗꯨꯗ ꯑꯗꯨꯝ ꯅ꯭ꯌꯨꯁꯀꯨꯝꯕ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯦ ꯈꯪꯕ ꯁꯨꯝ ꯇꯥꯔ ꯁꯨꯝ ꯅꯨꯡꯉꯥꯏꯔꯒ ꯃꯣꯏꯅ ꯈꯜꯂꯛꯄ ꯑꯗꯩ ꯃꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯛꯄꯗꯣ ꯑꯗꯣ ꯑꯦꯅꯤ ꯐꯤꯜꯁ ꯑꯃꯗ ꯆꯠꯄ ꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯅꯪ ꯊꯥꯡꯒꯗꯧꯕ ꯈꯣꯡꯁꯦ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯐꯕ ꯂꯣꯏꯅ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯣꯏꯗ꯭ꯔో ꯑꯗꯣ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯦꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯜꯂꯒ ꯀꯥꯞꯄꯛꯄꯗꯤ ꯅꯠꯇ꯭ꯔꯤꯗꯅꯀꯣ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯗꯨ ꯇꯧꯋꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯌꯥꯝꯁꯦ ꯏꯔꯥꯡ ꯊꯣꯛꯍꯟꯗꯅꯕ ꯀꯟꯅꯕ ꯂꯥꯛꯑꯒ ꯑꯩꯈꯣই ꯏꯃꯥ ꯃꯌꯥꯝꯅ ꯈꯠꯅꯧ ꯐꯨꯅꯧꯑꯅ ꯑꯗꯨꯗꯤ ꯃꯤ ꯁꯤꯕ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯦ ꯑꯗꯨꯗꯤ ꯈꯪꯕ ꯆꯪꯁꯜꯂꯛꯑꯒ ꯀꯟꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯃꯒ ꯁꯪꯊꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏꯗꯣ ꯑꯃꯒ ꯈꯠꯅꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯔꯛꯇꯨꯗ ꯁꯪꯊꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏꯁꯦ ꯁꯤꯁꯦ ꯈꯤꯇꯪꯗꯤ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯍꯣꯏ ꯑꯩ ꯒ꯭ꯔꯥꯎꯟꯗꯒꯤ ꯔꯤꯄꯣꯔꯠ ꯌꯦꯡꯕ ꯉꯝꯗꯦ ꯀꯣ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯩꯇꯩ ꯃꯆꯥꯅꯦ ꯑꯩꯁꯨ ꯈꯪꯉꯣꯏꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯩꯇꯩ ꯃꯆꯥꯒꯤ ꯏꯗ ꯍꯣꯜꯂꯤꯕ ꯗꯤꯄꯦꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯒꯤ ꯅ꯭ꯌꯨꯁ ꯌꯦꯡꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯃꯥ ꯐꯣꯟꯗ ꯑꯁ ꯀꯨꯀꯤ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯌꯦ ꯃꯩꯇꯩ ꯃꯆꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯌꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯟꯇꯣꯛ ꯂꯩꯔꯒꯗꯤ ꯅꯣ ꯀꯨꯀꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯔꯣ ꯃꯩꯇꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯔో ꯌꯥꯝ ꯐꯖꯅ ꯅꯪꯒꯤ ꯅꯁꯥ ꯆꯦꯜꯂꯤꯕ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯗꯣ ꯑꯉꯥꯡꯕ ꯏ ꯑꯃꯈꯛꯇꯅꯤ ꯏ ꯑꯃꯁꯦ ꯑꯩꯗꯤ ꯍꯣꯏꯔꯣꯡ ꯍꯥꯏꯔꯛꯑꯒꯦꯕ ꯅꯣꯏꯗ ꯈꯪꯕ ꯍꯣꯏꯔꯣꯡꯖ ꯏꯟꯗꯤꯌꯥꯒ ꯆꯩꯅꯥꯒ ꯗꯤꯄꯦꯟ ꯇꯧꯅꯔꯒ ꯉꯁꯤꯕꯨ ꯈꯟꯅꯗꯧꯒꯤ ꯗꯤꯄꯦꯟ ꯇꯧꯗꯧꯒꯤ ꯑꯗꯩꯗꯤ ꯂꯥꯟ ꯇꯧꯗꯧꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯗ ꯗꯤꯄꯦꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯣꯏ ꯉꯁꯤ ꯇꯨꯝꯃ ꯂꯩꯕ꯭ꯔꯕ ꯅꯣꯏꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯅꯪ ꯉꯁꯥꯏ ꯌꯨꯝꯗ ꯗꯦꯜꯂꯤꯗ ꯃꯨꯝꯕꯥꯏꯗ ꯇꯨꯝ ꯂꯩꯕ ꯁꯣꯝꯗ ꯑꯦꯇꯣꯝ ꯕꯣꯝ ꯑꯃ ꯊꯥꯗꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁ ꯗꯦꯜꯂꯤ ꯈꯟꯅꯗꯣꯔꯦ ꯑꯦꯂꯥꯔꯠ ꯑꯣꯏꯔꯣ ꯈꯣꯠꯂꯣ ꯑꯗꯨ ꯇꯧꯔꯣ ꯃꯣꯏ ꯀꯝꯃꯨꯅꯤꯇꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯗꯤ ꯁꯣ ꯑꯣꯐ ꯗꯤꯐꯔꯦꯟꯁ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯃꯩꯇꯩꯅꯗꯤ ꯈꯟꯅꯕꯗꯤ ꯍꯧꯔꯣꯏ ꯈꯪꯕ ꯍꯧꯕꯁꯨ ꯍꯧꯔꯛꯇ꯭ꯔꯤ ꯉꯁꯤꯕꯨ ꯑꯗꯨ ꯗꯤꯄꯦꯟ ꯇꯧ ꯈꯪꯕ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯐꯅꯕ ꯑꯩꯈꯣꯏꯅ ꯈꯟꯕꯤ ꯈꯪꯕ ꯐꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯁꯨ ꯏꯊꯤꯅꯤꯛꯁ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯇ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯕꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯟꯕꯒꯤ ꯀꯩ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯅꯤꯅ ꯖꯁ ꯂꯥꯏꯛ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯂꯦꯟꯗꯣ ꯃꯣꯏꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯂꯝꯗꯤ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏꯗꯅꯀꯣ ꯁꯤꯁꯦ ꯈꯪꯕ ꯑꯩꯈꯣꯏ ꯂꯝꯗꯤ ꯑꯝꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯃꯤꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯦꯝꯃꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏꯕ ꯈꯪꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯂꯥꯛꯀꯦꯔꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯃꯥꯅ ꯇꯣꯉꯥꯟꯅ ꯁꯦꯄꯔꯦꯠ ꯇꯥꯟꯒꯦꯔꯥ ꯃꯥꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯕꯤꯍꯥꯔꯒꯤ ꯏꯁꯇꯦꯠ ꯑꯃꯒ ꯃꯥꯟꯅꯕ꯭ꯔꯕ ꯏꯁꯇꯦꯠ ꯅꯠꯇꯦ ꯕꯤꯍꯥꯔ ꯏꯁꯇꯦꯠ ꯕꯤꯍꯥꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ
ꯁꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯗꯤꯁꯇ꯭ꯔꯤꯛꯇꯨ ꯁꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯕꯤꯍꯥꯔ ꯃꯅꯨꯡꯁꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯤ ꯃꯥꯟꯅꯕ꯭ꯔꯕ ꯑꯗꯨꯗꯣ ꯈꯪꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯈꯪꯕ ꯑꯗꯨꯅ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯂꯥꯎ ꯂꯥꯎꯔꯦ ꯑꯁ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯕ ꯀꯅꯥꯅꯣ ꯊꯨꯒꯥꯏꯗꯣꯏ ꯁꯤ ꯊꯨꯒꯥꯏꯔꯒꯗꯤ ꯃꯩ ꯇꯥꯟꯅꯔꯛꯀꯅꯤ ꯂꯥꯎꯔꯒꯨꯝꯁꯤ ꯇꯣꯛꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯏꯄꯥ ꯃꯌꯥꯝꯁꯦ ꯂꯥꯎꯔꯒꯨꯝꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯥꯏꯊꯤꯗꯣꯏꯁꯦ ꯈꯪꯕ ꯃꯅꯤꯄꯨꯔꯒꯤ ꯏꯊꯤꯅꯤꯛ ꯂꯩꯕ ꯏꯊꯤꯅꯤꯛ ꯀꯟꯇ꯭ꯔꯤꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝꯃꯝꯃꯒ ꯊꯅꯝꯃꯕ ꯗꯤꯄꯦꯟꯁꯤꯗꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯣꯝꯂꯦꯟ ꯇꯥꯅꯤ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟ ꯏꯁꯇꯦꯠ ꯁꯦꯝꯅꯤ ꯑꯗꯨ ꯁꯦꯝꯅꯤ ꯀꯔꯤꯝ ꯑꯣꯏꯊꯣꯛꯑꯔꯣꯏ ꯈꯪꯕ ꯃꯣꯏꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯈꯔ ꯏꯟꯖꯟꯕ ꯈꯔꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯗꯤꯄꯦꯟ ꯈꯔꯁꯨ ꯂꯩꯌꯦꯕ ꯈꯪꯕ ꯉꯁꯥꯏ ꯀꯥꯁꯃꯤꯔꯒ ꯑꯩ ꯍꯥꯏꯔꯒꯦ ꯄꯨꯜꯕꯥꯃꯥꯗ ꯇꯧꯈꯤꯕ ꯗꯤꯄꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯝꯃꯛꯄ ꯈꯪꯉꯕ ꯃꯣꯏꯅ ꯈꯪꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯈꯪꯕ ꯑꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯏꯟꯁꯤꯟꯕꯁꯨ ꯂꯩ ꯄꯩꯁꯥ ꯆꯥꯎꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣই ꯅꯣꯏꯗꯤ ꯆꯨꯝꯅ ꯂꯩꯗꯣꯏꯅꯤ ꯆꯨꯝꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯇꯧꯖꯕ ꯅꯣꯡꯃꯒꯤ ꯁꯨꯖꯔꯒ ꯇꯥꯟꯖꯔꯒ ꯏꯃꯥ ꯕꯕꯥ ꯅꯨꯡꯉꯥꯏꯍꯟꯖꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯍꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕꯁꯤꯗ ꯗꯤꯄꯦꯟ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯏꯔꯥꯡꯁꯤꯗ ꯌꯥꯎꯕꯤꯔꯅꯨ ꯁꯤꯗꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒ ꯀꯩꯅꯣꯒꯤꯅ ꯀꯨꯀꯤꯂꯦꯟ ꯄꯥꯝꯃꯤꯕ ꯀꯥꯡꯕꯨꯗꯨꯒ ꯊꯦꯡꯅꯒꯗꯧꯕ ꯋꯥꯔꯤꯅꯤ ꯈꯪꯕ ꯑꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯤꯇꯪ ꯂꯦꯞꯄꯤꯌꯣꯅ ꯍꯥꯏꯕꯤꯌꯨ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯉꯩꯗ ꯈꯪꯕ ꯉꯁꯥꯏꯒꯤ ꯂꯧ ꯁꯨꯖꯔꯒ ꯆꯥꯖꯔꯒ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯆꯥꯖꯩꯗꯣ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯨꯗꯤ ꯄꯣꯄꯤ ꯊꯥꯔꯒ ꯑꯗꯩꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤꯅ ꯁꯤꯒꯨꯝꯕꯁꯦꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯖꯒꯦ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯆꯍꯤ ꯆꯅꯤ ꯆꯍꯨꯝꯗꯒꯤ ꯑꯩꯈꯣꯏ ꯂꯧ ꯎꯔ ꯂꯥꯛꯏ ꯂꯧ ꯆꯥꯔ ꯂꯥꯛꯏ ꯆꯤꯡꯗ ꯃꯥꯟꯗ ꯆꯤꯡꯒꯣꯡ ꯃꯌꯥꯗ ꯂꯩꯕ ꯂꯧ ꯃꯌꯥꯝꯗꯣ ꯎꯔ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯒ ꯑꯗꯨꯕꯨ ꯅꯪ ꯃꯦꯖꯣꯔꯥꯝꯗꯒꯤ ꯄꯣꯔꯛꯑꯒ ꯆꯥꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦ ꯖꯤꯔꯤꯗꯒꯤ ꯄꯣꯔꯛꯑꯒ ꯆꯥꯕ ꯁꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39 ꯗꯒꯤ ꯄꯣꯔꯛꯑꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯅꯤꯄꯨꯔ ꯂꯥꯟꯊꯣꯛꯑꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯅꯤ ꯂꯥꯛꯇꯣꯏꯁꯦ 2ꯒꯤ ꯃꯊꯛꯁꯤꯗ ꯄꯨꯔ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯊꯤꯡꯖꯤꯜꯂꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯧꯍꯧꯁꯤ ꯅꯪꯉꯣꯟꯗ ꯏꯝꯄꯣꯔꯠ ꯂꯩꯕ꯭ꯔꯥ ꯑꯦꯛꯁꯄꯣꯔꯠ ꯂꯩꯕ꯭ꯔꯥ ꯅꯪꯅ ꯂꯥꯟ ꯍꯧꯔꯒ ꯅꯪꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯅꯪꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩ ꯏꯁꯇꯦꯠ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯅꯤꯅ ꯗꯤꯄꯦꯟ ꯇꯧꯕꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯑꯗꯨꯒ ꯃꯣꯗꯤꯗ ꯅꯣꯏꯅ ꯁꯥꯎꯔꯤ ꯊꯥꯒꯦ ꯊꯥꯔꯣ ꯍꯧꯖꯤꯛ ꯍꯥꯏꯔꯁꯤꯅꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯨꯀꯤ ꯂꯦꯟ ꯑꯗꯨ ꯑꯗꯥ ꯇꯥꯜꯂꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯗꯩꯗꯤ ꯀꯨꯀꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯅꯣꯏꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯩꯈꯣই ꯃꯌꯦꯛ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯔꯁꯤꯅꯦ ꯑꯗꯨ ꯑꯣꯏꯗꯤ ꯌꯦꯡꯉꯁꯦꯕ ꯈꯪꯕ ꯄꯤ ꯑꯦꯝ ꯃꯣꯗꯤꯅ ꯇꯥꯗꯦ ꯄꯤ ꯑꯦꯝ ꯃꯣꯗꯤꯗꯣ ꯃꯩ ꯊꯥꯔꯨꯔꯒ ꯕꯤꯔꯦꯟ ꯇꯥꯗꯦ ꯕꯤꯔꯦꯟ ꯃꯩꯗꯣ ꯕꯤꯔꯦꯟꯒꯤ ꯃꯃꯥꯏꯗꯣ ꯃꯩ ꯊꯥꯔꯨꯔꯒ ꯀꯗꯥꯏ ꯇꯥꯗꯣꯏꯅꯣꯕ ꯃꯩ ꯊꯕꯛ ꯇꯧꯕ ꯑꯦꯛꯁꯄꯦꯔꯠ ꯃꯅꯤꯄꯨꯔꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯥꯏ ꯑꯦꯁ ꯑꯣꯏꯔ ꯀꯩꯅꯣ ꯑꯦꯝ ꯄꯤ ꯑꯦꯁ ꯁꯤ ꯑꯣꯏꯔꯒ ꯑꯁ ꯑꯩ ꯌꯥꯝ ꯈꯪꯉꯝꯅꯤ ꯑꯩ ꯌꯥꯝ ꯍꯩꯔꯕꯅꯤ ꯀꯥꯏꯅ ꯗꯤꯄꯦꯟ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯈꯪꯉꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯍꯣꯏ ꯌꯦꯡꯉꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯀꯥꯁ ꯃꯇꯨꯡꯁꯤꯗ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯎꯔꯀꯥꯟꯗꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯉꯦꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕꯗꯣ ꯈꯤꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯗꯤꯄꯦꯟ ꯇꯧꯕꯒꯤ ꯑꯁ ꯑꯩ ꯄꯣꯛꯆꯔꯅꯤ ꯑꯗꯨꯒꯤꯗꯒꯤ ꯄꯣꯛꯆꯔ ꯀꯩ ꯈꯟꯗꯣꯏꯅꯣ ꯃꯌꯥꯝꯒꯤ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯑꯩꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯍꯥꯎꯀꯤꯞ ꯀꯩꯅꯣ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯕ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯧꯔꯛꯄꯗꯩꯅꯤ ꯑꯁ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯕ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯥꯏꯐꯇ ꯃꯥꯒꯤ ꯗꯤꯄꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯂꯤꯕꯤ ꯂꯩꯔꯦ ꯑꯁ ꯃꯩꯇꯩꯅ ꯉꯁꯥꯏꯒꯤ ꯅꯥꯒꯥꯗ ꯍꯥꯏꯗꯅ ꯅꯥꯒꯥ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯦꯕ ꯅꯥꯒꯥꯉꯩꯁꯦ ꯃꯩꯇꯩꯅ ꯀꯩꯅꯣꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯆꯪꯀꯥꯟꯗ ꯏꯁꯤꯡ ꯈꯤꯛꯇꯣꯏ ꯑꯩꯈꯣꯏꯁꯦ ꯑꯃꯥꯡꯕ ꯑꯣꯏꯅ ꯎꯏ ꯑꯗꯨ ꯇꯧꯏ ꯉꯁꯥꯏꯒꯤ ꯃꯣꯏꯕꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯁꯦꯟꯁꯦꯁꯇꯣ ꯂꯩꯕꯤꯒꯅꯣꯕ ꯈꯪꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯪꯉꯣꯟꯗ ꯄꯤꯔꯤꯕ ꯃꯣꯕꯥꯏꯜ ꯅꯪꯉꯣꯟꯗ ꯆꯥꯎꯈꯠꯍꯜꯂꯤꯕ ꯅꯪꯉꯣꯟꯗ ꯐꯪꯉꯤꯕ ꯅꯣꯂꯦꯖꯇꯣ ꯉꯁꯥꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯒ ꯃꯤ ꯑꯃꯅ ꯉꯥꯡꯕ ꯄꯣꯠꯇꯨ ꯑꯗꯨꯗ ꯔꯤꯌꯦꯛꯁꯟ ꯇꯧ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯋꯥꯈꯜꯁꯦ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯔꯅꯤꯗꯅ ꯑꯩꯁꯨ ꯃꯉꯥꯏ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯂꯣꯏꯅ ꯔꯤꯌꯦꯛꯁꯟ ꯇꯧꯔ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯁ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯆꯠꯂꯦ ꯑꯩ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃꯨꯔꯃꯤ ꯑꯩ ꯗꯤꯄꯦꯟ ꯇꯧꯔꯝꯃꯤ ꯁꯤꯒꯤ ꯋꯥꯈꯜꯁꯤꯅ ꯀꯩꯅꯣ ꯃꯥꯏꯟꯁꯦ ꯋꯥꯁ ꯂꯣꯏ ꯇꯧꯍꯟꯕꯅꯦꯕ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯃ ꯊꯣꯛꯂꯛꯑꯒ ꯒꯟ ꯄꯣꯏꯟꯗ ꯗꯤꯄꯦꯟ ꯇꯧꯔꯒꯗꯤ ꯂꯣꯏꯅ ꯌꯦꯡꯉꯣꯅꯦ ꯌꯨ ꯄꯤ ꯕꯤꯍꯥꯔꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯃꯅ ꯅꯣꯡꯃꯩꯕꯨ ꯎꯠꯂꯗꯤ ꯑꯁ ꯃꯉꯣꯟꯗ ꯂꯩꯕ ꯄꯣꯠꯇ ꯁꯅꯥ ꯁꯤꯔꯝꯒꯦꯔꯥ ꯑꯗꯩꯗꯤ ꯃꯈꯨꯠꯇ ꯌꯥꯎꯕ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯄꯩꯁꯥ ꯑꯣꯏꯒꯦꯔꯥ ꯐꯤꯔꯣꯟ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯄꯤꯔꯝꯃꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ
ꯈꯪꯕ ꯏꯖꯠꯇꯣ ꯀꯔꯤꯝ ꯂꯩꯔꯝꯗꯦꯕ ꯍꯧꯖꯤꯛ ꯁꯣ ꯑꯣꯐ ꯗꯤꯐ꯭ꯔꯦꯟꯁ ꯈꯪꯕ ꯍꯥꯟꯅꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯪꯅ ꯇ꯭ꯔꯦꯟ ꯆꯠꯄ ꯀꯤꯔꯤꯉꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯇ꯭ꯔꯦꯟ ꯆꯠꯄ ꯀꯤꯌꯦꯅ ꯈꯪꯉꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯤꯁꯦ ꯑꯗꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯈꯪꯕ ꯑꯗꯨꯅꯤ ꯇꯦꯕꯜꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧ ꯂꯥꯛꯄꯅꯣ ꯀꯔꯝꯕ ꯃꯐꯝꯗ ꯂꯥꯛꯄꯅꯣ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯅꯣ ꯅꯣꯏꯅ ꯇꯥꯜꯂꯤꯕꯅ ꯀꯩꯅꯣ ꯅꯣꯏꯅ ꯐꯪꯅꯤꯡꯉꯤꯕ ꯀꯩꯅꯣ ꯍꯦꯛꯇ ꯑꯁ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯔꯨꯅꯤ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯦꯛꯇꯒ ꯄꯤꯔꯛꯀꯗ꯭ꯔꯕ ꯅꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 12 13 ꯐꯝꯃꯒ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯛꯇ ꯄꯤꯔꯛꯀꯗ꯭ꯔꯕ ꯁꯤ ꯈꯪꯉꯣꯕ ꯃꯅꯤꯄꯨꯔꯗꯤ ꯃꯅꯤꯄꯨꯔꯅꯦ ꯈꯪꯕ ꯑꯩꯈꯣꯏ ꯍꯤꯡꯖꯕ ꯋꯥꯅꯤ ꯈꯪꯕ ꯑꯩꯈꯣꯏ ꯂꯩꯁꯤꯕ ꯋꯥꯅꯤ ꯈꯪꯕ ꯏꯟꯗꯤꯌꯥꯒꯤ ꯏꯁꯥꯅꯤ ꯈꯪꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯡꯗ ꯆꯥꯔꯒ ꯇꯨꯝꯃꯒ ꯍꯤꯞꯄꯒ ꯏꯟꯗꯤꯌꯥꯅ ꯊꯥꯗꯔꯒ ꯅꯪꯉꯣꯟꯗ ꯅꯪ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯀꯩ ꯇꯧꯗꯣꯏꯅꯣꯕ ꯀꯩ ꯐꯪꯗꯣꯏꯅꯣꯕ ꯑꯗꯩꯗꯤ ꯃꯩꯇꯩ ꯃꯆꯥ ꯍꯥꯏꯁꯦ ꯇꯨꯝꯃ ꯂꯩꯔꯦ ꯀꯩ ꯐꯪꯗꯣꯏꯅꯣꯕ ꯈꯪꯕ ꯇꯨꯝꯃ ꯁꯨꯝ ꯂꯩꯔꯤꯕ ꯈꯪꯕ ꯑꯁ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯂꯥꯛꯑꯒ ꯒꯨꯍꯥꯇꯤꯗ ꯁꯨꯃꯥꯏꯅ ꯆꯥꯎꯈꯠꯂꯤꯕ ꯑꯗꯩꯗꯤ ꯑꯁꯥꯝꯗ ꯆꯥꯎꯈꯠꯂꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯄꯣꯔꯛꯑꯒ ꯐ꯭ꯂꯥꯏꯑꯣꯚꯔ ꯑꯗꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯗꯨꯕꯥꯏ ꯁꯤꯇꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯣꯜꯍꯟꯁꯤ ꯑꯗꯨ ꯇꯧꯁꯤ ꯑꯝꯇ ꯈꯟꯅꯗꯦꯕ ꯈꯪꯕ ꯉꯁꯥꯏ ꯕꯣꯠ ꯊꯥꯗꯔꯝꯗꯥꯏ ꯃꯇꯝꯗ ꯂꯨꯄꯥ 2,000 ꯌꯦꯜꯂꯛꯄꯗꯣ ꯑꯗꯨ ꯈꯛꯇꯪ ꯆꯥꯔꯨꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯊꯤꯕꯣꯡꯗ ꯄꯨꯂꯤꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯪꯕ ꯂꯣꯏꯅ ꯈꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯅꯣꯏ ꯆꯥꯔꯨꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯑꯣꯊꯣꯔꯛꯑꯣ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯒꯦ ꯃꯃꯤ ꯍꯣꯞꯁꯅ ꯒꯨꯗ ꯕꯥꯏ ꯕꯥꯏ